ꯑꯩꯈꯣꯏ ꯃꯦ 3ꯗꯒꯤ ꯂꯥꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯥꯟꯇꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯍꯟꯅꯤꯡꯉꯤ ꯔꯤꯄꯣꯔꯠ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯥꯏꯗ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯚꯣꯠ ꯈꯣꯝꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯈꯟꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯔꯝꯕ ꯃꯤꯁꯛꯅ ꯀꯥꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯟꯇꯤ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯁꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯄꯤꯍꯟꯅꯤꯡꯉꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣꯗ ꯚꯣꯠ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯤꯅꯤꯡꯕ ꯍꯥꯏꯔꯒꯁꯨ ꯀꯔꯝꯕ ꯃꯤꯁꯛꯇ ꯄꯤꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯤꯁꯟꯕ ꯅꯠꯇꯕ ꯀꯔꯝꯕ ꯃꯤꯁꯛꯇ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯥꯟꯇꯤ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡ ꯋꯥꯕꯁꯨ ꯍꯟꯗꯛ ꯂꯥꯟꯁꯤꯗ ꯋꯥꯒꯤꯁꯦ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯁꯛꯁꯤꯗ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯐꯕ ꯃꯤꯁꯛꯇ ꯚꯣꯠ ꯄꯤꯍꯟꯅꯤꯡꯉꯤ ꯑꯩ ꯋꯥꯈꯜꯗ ꯑꯃꯒꯤ ꯅꯠꯇꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯐꯖꯗꯕ ꯑꯣꯏꯖꯔꯁꯨꯀꯣ ꯅꯍꯥꯟ ꯑꯩꯗꯤ ꯊꯕꯛ ꯁꯣꯜꯂꯦꯅ ꯉꯟꯇꯥꯅ ꯑꯩ ꯏꯔꯥꯡ ꯊꯣꯛꯆꯦꯅ ꯊꯥꯖꯖꯈ꯭ꯔꯦꯕ ꯋꯥꯍꯪ ꯑꯃꯅ ꯃꯥꯅꯤ ꯁꯤꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯒꯤ ꯏꯔꯥꯡꯁꯤ ꯂꯦꯝꯍꯜꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯨꯛꯇꯪ ꯄꯥꯟꯖꯕ ꯑꯣꯏꯖꯒꯦꯀꯣ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯈꯥꯏꯗꯦꯝ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ ꯃꯁꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 18/12 ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ 18/12 ꯍꯥꯟꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯀꯥꯟꯗ ꯔꯤꯄꯣꯜ ꯇꯧꯕꯒꯤ ꯖꯒꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯑꯦꯗꯤꯁꯅꯦꯜ SP ꯑꯃ ꯌꯥꯎꯅ TSP ꯑꯃ ꯌꯥꯎꯅ ꯏꯟꯁꯄꯦꯛꯇꯔ 2 ꯑꯗꯒꯤ SI-ꯁꯤꯡꯒ ꯃꯤꯑꯣꯏ ꯄꯨꯟꯅ ꯃꯤ 90ꯒꯤ ꯃꯊꯛꯇ ꯑꯃ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ ꯔꯤꯖꯥꯔꯚ ꯌꯥꯎꯅ ꯂꯩ ꯑꯗ ꯑꯇꯣꯞꯄꯁꯤ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯑꯣꯏꯅ PSF ꯀꯝꯄꯦꯅꯤ ꯑꯃ ꯂꯩ ꯑꯗꯨꯒ CRPꯒꯤ ꯑꯦꯗꯤꯁꯅꯦꯜ ꯀꯝꯄꯦꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯀꯦꯁ ꯄꯦꯠ 2 ꯊꯝꯃꯒ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯤꯌꯔꯂꯤ 50%ꯒꯨꯝꯕ ꯄꯣꯜ ꯇꯧꯔꯦ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯈꯣꯠꯄꯒꯤ ꯐꯥꯎꯕ ꯂꯩꯇꯦ ꯌꯥꯝꯅ ꯄꯤꯁꯐꯨꯜꯂꯤ ꯄꯥꯡꯊꯣꯛꯏ ꯇꯨꯡ ꯃꯈꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯏ